Damcha, Damcha. Kaino, amuka kaidaure? Chongmin momo chaningi. Chathoda, nasaktuga, hinglingaida haiba oidi pijaba yaba. Uphata. Nang nasiko, nang haisini. Asiba nang nabu kari chadorige. Yare, ai kemta haijararoi. Asumna wa ngangdabi, onthoklaga lehi. Nupa aduna, tapna themlei. Bi, nang adumain tawnuba. Nang se, mi oidrabani. Taibang jungjak chaba yadrabani haiba. Yare, ai loi khangi. Nasaktuga. Nang ngasi haisini. Kaino, nang kaidoge haino. Nang misi usitre. Usitre. Fei. Asi hairiga, but nupa aduna, khongpak na kawi. Ima! Hingchabo! Miyoi shudana pokpa! Budon machin manbo! Nang dina sa kayang pazaradana. Nasaktuga. Sengtokta thibai ko rin mangkay. Hera, nauringay matamdana kanagi phajabakay ay gasangdam na bire. Aduga, hausik na, hay, lehawro, hingchaba, holay mo! Hoy, ima ibema! Saning hunbi! Oh, jakray dako! Imagi kwa sildi, kanano hunbi ni! Kapli, nupi ama makhonga sang na tingthoklaga kapi. Mataw aduda ngasaydagi yenglambi hema mawana phurakpagi China ni khoidawdu langkhatle khangani haina hairaga sumang aduda leiba tusibong aduda koina chatpa hawi kaptuna leiramba nupi adu sumang aduda mami sami mayek sengna udaba pot ama chatpadu uraga ikhang khangna imungda changki Ima ai sire hama but nemi but manungdagi magi nupana lauri Hai, Samanbi, nang yam thuna changau. Ngasine, nang napam phau phu dan ringai. Moi mapa, but. Ipa pakhana changnai. Ngasi haisini nupi nang. Kokari no, aina kiri sibu phagiro. Lehaure me, sumangda. Hai kari lehauri no. Hone, noi bazi do. Kari gi bazi. Asi hairaga. Mamai de kubang na thajili. Ho karino, ai bu phubiri sibu, ai da sijakrage da. Nangyam sininge. Sininge. Hera masi. Asi hairaga, magi nupibu, kawbaga thinbaga, phuthaba haurai. Ho ima, ho baba, ai da loire dana, nacha nupi ai bo lausen biro. Ai ki kwa sel hunaba, kana so laitre. Ho baba. Namang nupa na ipupure! Hoy ma! Sumang de leblaga ngasaydagi tawribi mayamdo hema tari adu taraga hema na noi mana tawrake haibagum yunggi jingada kakhali aduga hangat handa chali ngasaydagi magi nupiba puramba nupa adusu khangpre khangi nupa aduna nupi aduda kolaga kina lei Kaino mapa se thado ai loire dana Hai, tumilayo. Mathak chali se tabra. Dai nupa ai di isa se amatta yad karam tawni nang na phuba kaiga Hai, kwazabi. Phuning na phuba natte ni he. Is phu koi phubi ba loiraga Ho yare se lao. Kanghan manung changsi. Hoi Asumna matai manawani adu phamung kangkhatlaga kangkhan manung da lei. Nupi aduna phamung manung dagi magi nupa da wari saba horai. Papa, kana mali tamna ise. Khangdini he, najanu piduro. Hera, Madu oidi, masambu phoiruge. Mama mapa khuidabu. Hai, tumilayo. Oiramdradi. Asumna, matai manau ani adu. Phamung da kakhalaga, kangkhan manung da lei. Tuminang haklei, aduga nupi aduna. Papa, ai kwa lami. Mama, ai yu thakningmani yadre ni he. Mapa, ibani bo hinkidro. Mandrabaro. Khangde, icha nupi leiringai dadi. Kaya di nuaikre. Adu ni nupi. Ado, ibani karam tawni. Icha ki chorar ki thila ama pumbasu. Pumloi kre. Karam tawsige. Asum tawrasi. Aishu thabak suba salage. Nangsu inkhose. Tek suraga.
ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯍꯦꯛ ꯆꯠꯂꯨ ꯍꯣꯏꯅꯦ ꯌꯥꯏꯅꯦꯍꯦ ꯃꯄꯥ ꯏꯆꯥꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯐꯤ ꯑꯃꯠꯇ ꯊꯣꯟꯈꯤꯕꯁꯨ ꯉꯝꯗꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯈꯤꯗ꯭ꯔꯦ ꯆꯨꯝꯃꯤ ꯏꯆꯥ ꯄꯣꯛꯂꯒ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯍꯥꯏꯗꯅ ꯁꯦꯟꯅꯔꯨꯗꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯅꯕꯨ ꯃꯋꯥ ꯎꯅꯕ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯔꯤꯗꯨꯅꯤ ꯃꯕꯣꯛ ꯍꯦꯛ ꯂꯩꯇꯕꯗꯒꯤ ꯃꯥꯁꯨ ꯉꯥꯎꯔꯕꯅꯤ ꯃꯄꯥ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯏꯕꯥꯅꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯍꯤꯡꯂꯤ ꯐꯥꯎꯗꯤ ꯏꯆꯥꯒꯤ ꯆꯍꯤꯒꯤ ꯎꯁꯣꯞ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯀꯠꯄ ꯉꯝꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯤ ꯅꯣꯡꯃ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀ꯭ꯋꯥ ꯂꯩꯕꯤꯔꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯌꯨ ꯄꯋꯥ ꯑꯃ ꯂꯩꯕꯤꯔꯛꯏ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥ ꯍꯣ ꯌꯨ ꯊꯛꯄꯧ ꯈꯨꯝꯂꯛꯏ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯃꯥ ꯀ꯭ꯋꯥ ꯆꯥꯕꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯅ ꯍꯦꯃꯥꯁꯨ ꯅꯣꯛꯏ ꯃꯥꯒ ꯁꯥꯎꯅꯗꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯦꯝꯂꯛꯇꯨꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯒ ꯍꯦꯃꯥꯁꯨ ꯃꯕꯥꯅꯤ ꯑꯃꯨꯛ ꯎꯅꯩ ꯑꯁꯨꯝꯅ ꯎꯅꯔꯤꯉꯩ ꯃꯇꯝꯗ ꯕꯨꯠ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯔ ꯂꯥꯛꯂꯒ ꯏꯕꯦꯝꯃ ꯅꯕꯥꯅꯤ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯁꯤꯡꯗꯨꯒ ꯉꯁꯤꯗꯤ ꯀꯩꯅꯥ ꯀꯠꯄꯤꯕ ꯇꯥꯔꯦ ꯏꯅꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯠꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯄꯦꯜꯂꯛꯇ꯭ꯔꯗꯅ ꯍꯧꯖꯤꯛ ꯕꯨꯠ ꯑꯣꯏꯔꯁꯤꯐꯥꯎ ꯑꯃꯨꯛ ꯀꯠꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣ ꯀꯨꯁꯤ ꯅꯊꯧꯔꯣ ꯃꯌꯥꯝ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯎ ꯑꯁꯨꯝꯅ ꯕꯨꯠ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯆꯪꯂꯒ ꯄꯨꯟꯅ ꯀꯩꯅꯥ ꯀꯠꯈ꯭ꯔꯦ ꯑꯅꯤ ꯑꯗꯨ ꯕꯨꯠꯀꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯨꯟꯁꯤꯗ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯍꯦꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯟꯈ꯭ꯔꯦ ꯃꯣꯏꯅ ꯌꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯆꯥ ꯂꯩꯈꯤꯗꯕ ꯍꯦꯃꯥꯅꯤ ꯈꯟꯖꯩ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯃꯆꯥꯗ ꯄꯤꯈꯤꯗꯕ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯑꯉꯥꯡ ꯑꯗꯨꯗ ꯄꯤ ꯃꯆꯥꯅꯤ ꯈꯟꯅ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯔꯛꯂꯦ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯃꯤꯡꯅ ꯍꯦꯃꯥꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯍꯦꯔꯥ ꯍꯥꯏꯅ ꯀꯧꯏ ꯍꯦꯔꯥꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯁꯛꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯅꯦ ꯅꯨꯄꯥ ꯀꯣꯏꯔꯁꯨ ꯁꯠ ꯆꯦꯟꯗꯧꯕ ꯀꯣꯏꯗꯅ ꯎꯅꯕ ꯆꯠꯇꯅꯒ ꯇꯧꯕ ꯌꯥꯔꯣꯏ ꯀꯩꯅꯣꯅꯦ ꯏꯃꯥ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯆꯦꯜꯂꯣ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏ ꯁꯦꯕꯥꯅꯕꯤ ꯍꯦꯔꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯃꯥ ꯖꯣꯀꯣꯠ ꯆꯥꯗꯕ ꯈꯪꯗꯦ ꯈꯪꯗꯦ ꯅꯆꯦꯗꯨꯁꯨꯅꯦ ꯃꯋꯥ ꯍꯦꯛ ꯎꯅꯕ ꯆꯠꯄꯗꯅꯤ ꯂꯩꯈꯤꯗ꯭ꯔꯤꯗꯣ ꯅꯪꯗꯤ ꯑꯗꯨꯝꯅ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ ꯌꯥꯔꯦ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯦꯔꯥ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯦꯛ ꯍꯦꯛ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯑꯣꯏꯅ ꯇꯥ ꯐꯩꯔꯦꯟ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯇꯤꯒꯤ ꯍꯦꯔꯥꯗ ꯇꯛꯄꯒꯨꯝ ꯉꯁꯤꯁꯨ ꯇꯛꯏ ꯍꯦꯔꯥ ꯅꯪꯕꯨ ꯌꯥꯔꯣꯃꯦ ꯇꯜꯂꯤꯀꯣ ꯉꯝꯖꯔꯣꯏ ꯅꯪ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯔꯣꯏ ꯍꯣ ꯑꯗꯨꯗꯤ ꯐꯩ ꯈꯪꯅꯤꯕ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯈꯤ ꯏꯔꯨꯞꯈꯤꯕꯗꯒꯤ ꯐꯥꯎꯒꯠꯂꯛꯈꯤꯗ꯭ꯔꯦ ꯍꯦꯔꯥ ꯄꯥꯈꯠꯆꯩ ꯃꯥꯒꯤ ꯍꯛꯇꯛꯇ ꯊꯋꯥꯏ ꯊꯥꯕ ꯌꯥꯎꯔꯗ꯭ꯔꯥ ꯍꯥꯏꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯍꯣꯇꯥ ꯐꯩꯔꯦꯟ ꯑꯩ ꯌꯥꯔꯒꯦꯕ ꯁꯦ ꯀꯥꯈꯠꯂꯛꯑꯣꯕ ꯑꯁꯤ ꯍꯥꯏꯕꯒ ꯐꯩꯔꯦꯟ ꯐꯥꯎꯒꯠꯂꯛꯏ ꯐꯩꯌꯦꯟꯕꯨ ꯌꯦꯡꯅ ꯑꯗꯣ ꯇꯥ ꯐꯩꯔꯦꯟ ꯑꯩ ꯋꯥ ꯑꯃꯗ ꯍꯥꯏꯒꯦ ꯍꯥꯏꯌꯨꯅꯦ ꯉꯁꯤ ꯆꯦꯜꯂꯁꯦ ꯑꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯀꯤꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯔꯦꯟ ꯑꯃꯗꯤ ꯍꯦꯔꯥ ꯆꯦꯟꯈ꯭ꯔꯦ ꯑꯍꯜ ꯂꯃꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯂꯦ ꯍꯦꯔꯥꯕꯨ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯃꯤ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯆꯥꯗ ꯁꯤꯡꯉꯝꯈꯤꯗ꯭ꯔꯕ ꯂꯃꯟꯗꯣ ꯃꯆꯥ ꯁꯛꯄꯤ ꯑꯁꯤꯗ ꯁꯤꯡꯂꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯔꯥꯎꯏ ꯂꯝꯇꯥ ꯊꯥꯗꯤ ꯌꯧꯁꯤꯜꯂꯛꯂꯦ ꯍꯦꯔꯥ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯍꯩꯔ ꯈꯔ ꯊꯤꯜꯂꯛꯂꯝꯃꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯦ ꯕꯦꯝꯃ ꯏ ꯄꯨꯟꯗ꯭ꯔꯁꯨ ꯏꯆꯥꯅꯤ ꯅꯆꯦꯒꯤ ꯇꯔꯄꯟꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯀꯠꯂꯨ ꯂꯥꯎ ꯍꯦꯔꯥꯁꯨ ꯃꯃꯥꯅ ꯍꯥꯏꯕꯁꯨ ꯇꯧꯏ ꯑꯗꯨꯒ ꯇꯔꯄꯟ ꯑꯗꯨ ꯀꯠꯄ ꯍꯧꯏ ꯍꯦꯔꯥ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯅ ꯁꯣꯜꯂꯤ ꯏꯆꯦ ꯅꯅꯥꯎꯅ ꯍꯟꯅ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯂꯥꯏꯕꯛ ꯐꯕꯅ ꯏꯆꯦꯒꯤ ꯃꯐꯝ ꯑꯁꯦ ꯑꯩꯍꯥꯛꯅ ꯁꯤꯟꯕ ꯉꯝꯖꯔꯦ ꯏꯆꯦꯒꯤ ꯑꯍꯤꯡꯕ ꯁꯛꯇꯝ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯅꯥꯎ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯈꯜꯂꯒ ꯅꯅꯥꯎꯅ ꯉꯁꯤ ꯀꯠꯆꯔꯤꯕ ꯈꯔꯁꯤꯅ ꯏꯆꯦꯒꯤ ꯑꯄꯦꯟꯕ ꯑꯣꯏꯕꯤꯌꯨꯀꯣ ꯑꯁꯨꯝꯅ
ꯋꯥꯍꯩ ꯈꯔ ꯑꯁꯤꯅ ꯃꯆꯤꯟꯅ ꯁꯣꯜꯂꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯎꯔꯦ ꯍꯦꯃꯥꯅ ꯍꯦꯔꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯣ꯫ ꯍꯦꯃꯥ ꯍꯦꯔꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ, ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯏꯆꯦꯝꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯀꯨꯏꯅ ꯇꯧ ꯍꯥꯏꯕ ꯇꯝꯂꯝꯗ꯭ꯔꯦ꯫ ꯅꯪꯅ ꯅꯆꯦ ꯑꯩꯒ ꯏ ꯄꯨꯟꯗ꯭ꯔꯕꯁꯨ ꯏꯃꯥ ꯄꯥꯕꯕꯨ ꯅꯪꯅ ꯈꯔ ꯈꯔ ꯌꯦꯡꯁꯤꯜꯂꯛꯎꯀꯣ꯫ ꯃꯁꯤꯅ ꯅꯆꯦ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯒꯦ꯫ ꯏꯆꯦ ꯆꯠꯂꯒꯦ ꯂꯥꯏꯔꯃꯦꯟꯗ, ꯉꯁꯤꯗꯤ ꯏꯆꯦ ꯄꯦꯜꯂꯦ ꯏꯅꯥꯎ꯫ ꯏꯆꯦ ꯅꯪ ꯆꯠꯂꯨꯀꯣ ꯅꯨꯡꯉꯥꯏꯅ꯫ ꯍꯦꯔꯥ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯍꯦꯃꯥ ꯑꯃꯗꯤ ꯍꯦꯔꯥꯒꯤ ꯃꯃꯥ ꯑꯗꯨ ꯀꯞꯄꯤ꯫ ꯍꯦꯔꯥ ꯃꯥꯒꯤ ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯐꯩꯔꯦꯟꯅ ꯍꯦꯔꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤ꯫ ꯃꯥꯒꯤ ꯆꯥꯛꯀꯧꯕ ꯊꯥ ꯐꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯅꯧꯕ ꯌꯨꯝꯕꯥꯜꯂꯛꯂꯤꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯑꯎꯕ ꯃꯤꯅ ꯏꯀꯥꯏ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯩꯔꯦꯟꯒꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯏꯃꯨꯡꯗ ꯁꯥꯠꯅ ꯊꯤ꯫ ꯃꯗꯨꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯍꯥ ꯆꯟꯗꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯉꯥꯏꯍꯥꯛꯇ ꯏꯪꯈꯣꯜ ꯇꯧꯕꯁꯨ ꯂꯣꯏꯁꯤꯟꯖꯦ ꯍꯥꯏꯈ꯭ꯔꯒ꯫ ꯐꯩꯔꯦꯜꯒꯤ ꯃꯃꯥꯅ ꯃꯪꯒꯣꯜꯗꯒꯤ, ꯍꯥꯏ ꯐꯩꯔꯦꯟ, ꯅꯪꯕꯨ ꯊꯣꯛꯂꯛꯎꯅꯦꯍꯦ꯫ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯁꯤꯗ ꯂꯥꯛꯑꯣ꯫ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯁꯣꯔꯣꯛ ꯑꯆꯧꯕ ꯐꯥꯎꯕꯗ ꯊꯤꯟꯗꯣꯛꯎ꯫ ꯅꯪ ꯅꯅꯦ ꯇꯥꯊꯣꯠꯅ ꯄꯥꯎ ꯆꯦꯜꯂꯛꯑꯕꯅꯤ꯫ ꯊꯨꯔꯣꯅꯦꯍꯦ꯫ ꯃꯅꯨꯡꯗꯒꯤ ꯐꯩꯔꯦꯟꯒꯤ ꯃꯄꯥꯅ, ꯍꯥꯏ ꯃꯃꯥ, ꯑꯣꯏꯔꯣꯏ, ꯅꯆꯥꯅꯨꯄꯥꯒ ꯆꯦꯟꯃꯥꯡ ꯃꯥꯡꯈ꯭ꯔꯦ꯫ ꯐꯩꯔꯦꯟꯒꯤ ꯃꯃꯥꯗꯣ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯃꯄꯥ? ꯂꯨꯍꯣꯡꯕ ꯊꯥ ꯍꯦꯟꯕꯗ ꯉꯥꯏꯔꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯃꯧꯗꯤ ꯀꯗꯥꯏ? ꯃꯥꯕꯨ ꯈꯪꯈ꯭ꯔꯕꯣ? ꯍꯥꯏ, ꯅꯪꯅ ꯃꯔꯣꯜ ꯑꯃ, ꯃꯤ ꯃꯃꯥꯟꯅꯕ ꯎꯅꯕ ꯆꯠꯂꯝꯃꯗꯤ? ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯗꯤ ꯐꯩ, ꯅꯠꯇ꯭ꯔꯗꯅ ꯊꯥꯏꯅ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯒ ꯂꯪꯐꯩ ꯆꯠꯄ ꯌꯥꯎꯔꯝꯗꯅ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ꯫ ꯐꯔꯦꯁꯦ, ꯅꯃꯧꯗ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯍꯪꯂꯨꯆꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯕꯦꯃꯥ, ꯕꯦꯃꯥ, ꯅꯪꯕꯨ ꯍꯩꯃꯥ, ꯃꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯣꯅꯦꯍꯦ꯫ ꯐꯩꯔꯦꯟꯒꯤ ꯃꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯄꯨꯂꯞꯅ, ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯐꯩꯔꯦꯟꯁꯨ ꯀꯩꯁꯨ ꯈꯟꯗꯅ, ꯏꯟꯁꯥꯡ ꯁꯦꯝꯂꯤꯅꯦ꯫ ꯍꯦꯔꯥꯗꯤ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ꯫ ꯐꯩꯔꯦꯟꯒꯤ ꯃꯃꯥꯅ, ꯍꯥꯏ ꯑꯙꯥ ꯃꯣꯔꯥ, ꯁꯤꯒꯩꯖꯟ, ꯂꯥꯎ, ꯄꯣꯠ ꯆꯩꯁꯦ ꯃꯪꯒꯣꯜꯗ ꯂꯩꯔꯤꯁꯦ ꯁꯣꯔꯣꯛ ꯑꯆꯧꯕꯗ ꯊꯤꯜꯂꯨ ꯂꯥꯎ꯫ ꯅꯅꯦ ꯇꯥꯊꯣꯠꯅ ꯉꯥꯏꯔ ꯂꯩꯔꯕꯅꯤ꯫ ꯃꯄꯥꯅ ꯑꯃꯨꯛ, ꯑꯗꯨ ꯂꯣꯏꯕꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯎ, ꯐꯩꯗꯣꯝ ꯈꯔ ꯇꯧꯁꯤ, ꯀꯨꯝꯁꯤꯒꯤ ꯍꯪꯒꯥꯝ ꯍꯨꯟꯅꯕ꯫ ꯐꯩꯔꯦꯟꯅ, ꯍꯦꯔꯥ, ꯏꯃꯥ ꯄꯥꯕꯁꯨ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨ ꯑꯗꯥ ꯄꯟꯗ꯭ꯔꯁꯨ꯫ ꯃꯄꯥ ꯃꯃꯥ ꯄꯨꯂꯞꯅ, ꯍꯣ ꯍꯥꯏꯕ ꯌꯥꯕꯗꯣ, ꯁꯅꯥ ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯉꯁꯥꯏꯗꯒꯤ ꯀꯧꯕꯗꯤ ꯇꯥꯗꯦ꯫ ꯐꯩꯔꯦꯟ ꯃꯆꯤꯟꯒꯗꯣ ꯄꯩꯔꯒ, ꯑꯁ ꯄꯦꯜꯂꯕꯅꯤ, ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯊꯣꯛꯄ ꯇꯧꯖꯔꯨꯔꯣ꯫ ꯃꯃꯥꯅ, ꯁꯛꯇꯥ ꯑꯁꯤꯒ, ꯆꯠꯂꯣ ꯌꯥꯔꯦ, ꯅꯪ ꯏꯀꯥꯏꯗ꯭ꯔꯁꯨ ꯏꯃꯧꯁꯦ ꯏꯀꯥꯏꯔꯦꯅꯦ꯫ ꯐꯩꯔꯦꯟ ꯊꯣꯛꯈ꯭ꯔꯦ, ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗ꯭ꯔꯦ꯫ ꯐꯩꯔꯦꯟꯒꯤ ꯃꯃꯥ ꯆꯪꯁꯤꯜꯂꯛꯂꯒ, ꯕꯦꯃꯥ, ꯏꯀꯥꯏꯔꯨꯅꯨ, ꯏꯃꯥꯅ ꯄꯉꯥꯡꯅ ꯉꯥꯡꯕꯁꯤꯗ, ꯁꯦ ꯏꯟꯁꯥꯡꯗꯣ ꯏꯃꯥꯁꯨ ꯁꯦꯝꯕꯤꯔꯛꯑꯒꯦ꯫ ꯃꯄꯥ, ꯆꯠꯂꯣ ꯅꯪꯁꯨ, ꯏꯇꯨꯡꯒ ꯏꯟꯅꯔꯅꯨ꯫ ꯍꯦꯔꯥ, ꯃꯃꯥ ꯅꯪꯅ ꯀꯧꯁꯤꯜꯂꯛꯂꯒ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯂꯩꯍꯧꯔꯣ꯫ ꯃꯅꯦ ꯃꯀꯨꯒꯤ ꯃꯇꯧꯗ ꯍꯦꯔꯥ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟꯅꯤ ꯐꯩꯔꯦꯟ ꯑꯃꯗꯤ ꯍꯦꯔꯥꯒꯤ ꯌꯨꯝꯕꯥꯟ꯫ ꯃꯅꯦ ꯃꯀꯨꯒꯤ ꯃꯤꯅꯨꯡꯁꯤꯗ ꯍꯦꯔꯥ ꯄꯦꯟꯖꯩ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫